Image Paudum Yangri Singhu Hanbada, Tamkman Naremna, Taram Oxary, Loinana, Nasigi, Moroiva Pau, Pijari. Agriculture Infrastructure Fund Makada, Lupak Kor, Lak Amagi, Financing Facility, Nasi, Prime Minister Narendra Modi launched Okray. Manipuri Lord was Assamgi Associate Officer Lord Haibagi Kongzagi, Makatava, Awareness Campaign Sing, Satari. Loinana. Manipur Students Federation Hospital Singda non-COVID-19 patients sing lying with Rahaina Yangsin Kray. Hauzik Mapung Pau Lobi the Sea. Agriculture Infrastructure Fund Makada, Lupak Kro Lak Amagi Financing Facility in a CAU, Pungtra Matoi Tarakpada, Prime Minister Narendra Modi launched Okray. PM Kisan Scheme Gimakada Lomi Kro, Nipan Dasmik Mangada, Taruk Suba. Installment on the Lupak Crore, listing Taraga Tarietki, Senpamsu, Prime Minister Modina, Redis Toke. Thromaduda, Union Minister of Agriculture and Farmers Welfare, Narendra Singh, Tomar Susaryaki, Union Cabinet na Agriculture Infrastructure Fungi, Makada, Central Sector Scheme of Financing Facility, Lupak Crore, Lak Amagi Senpamadu, Ayaba Pikivani, Skimasi Manunga Kanava Fungadab Singh, Farmers Pecks. Marketing Cooperative Societies, FPO, SGH, Joint Liability Groups, Multi-Purpose Cooperative Societies, Agri-Entrepreneurs, Startups, Nasingmani, Pradhan Mantri Kisan, Saman Nidhi Yosna, PM Kisan, Skimasi, Lissinganiga Summa Traimpan, December Amada launched Okivani, Skimasi Makada Lomi Crore, Mapan Dasmik Mapan Hen, Lupak Crore, Lissing Humdragama, Hen Magi Senpam, direct case benefit oina, Kanavapan Krehari. COVID-19 Lysit K, lockdown Manung the Su, Skimasi Makada, Lomi Singda, Lupak Crore, Lissing Kunitoi Mating oina, Pan Kre Haiki. Hayeng Pangadoriba Drama Toisuba, Manipur Legislative Assembly Drama Toisuba Session Pangtok Nova, Assembly Secretary and Sam Sabi Tabaklosin Kre. Sitting Amakatang Legadaba, Nozumi Pamasida, and Bidena Lusingba, Lengaki Makada, Opposition Party Wediba, Congress na, Tazabagi motion Pukanaba, Porum Yat Paloi Kre Hairi. Amurum the Su, Opposition Kongtang, a say Mighty Pinava, ruling party BGP Nasu, Porum Yat Pahau Kre. Hayeng Pangtok Kadoriba, Nozumi Pamasida, Business Advisory Committee Lepa, Calendar Sitting, Assembly Secretary M. Ramani na Tokiba Laikravani, Secretary na July Kontrama to the Tokiba. Provisional calendar of sitting imatung ina obituary reference, presentation of business, advisory committee report, introduction of government bills, government resolution amadi atai business ki oiba session marakta operation congress ki maikidagi CLP gi lusingba oibu bina move tawgudaba thajdabagi motion ama MLA ke Mahesan amadi jaikation move tawgudaba thajdabagi motion ama punna ani hanana assembly da khanganba laikhrabani. Ngasisu Maifana Sinduna Lakipur Sapro Kunda Awareness Campaign ama Pangtokre Mipam Mapu Oina Posangam Syam Chandra Professor Dr. Naurem Vidyasagar Sahitya Akademi Awardee Ampali President A. Lily Maifagi President Seram Heraj Singbana Daisa Famki Campaign gi Wahawdok Piraduna Asamda Aikogi Manipur Loan Asi Associate Official Loan Wahengadavani Haibasi Indian Constituency gi Article 347 da Mayak Seng Piri Aduna Aikoi Lingjen Manargata da Aikoigi Loan Kan Bungam Aikoi Puna Imalon Kanminasi Haike Dr. Naurem Vidyasagar Haiki Bada Imalon Haibasi Aikoigi Mixelni Aikoi Busak Tak Liba Imalon Si Kanab Damak Masa Aikoi na Puna Kanminaba Honasi Maifana Sangsilakpa Imalon Kanbi Kongjang Kuning Magda Mapungpana Sawatsari Haike. All Assam Manipur Students Union Lakipur District Committee Amadi Tim Konjeng Lekai na Kusam Narga Lakipur gi Manungsan Laiba Konjeng Lekai Kun Asigi Mahiroi Naharol Waza Guru Kaya Yauna Hauzik Oiba Loan gi
issue asigi matangda village awareness campaign ama pangthokre hojik oiba loan gi issue kaya asigi matangda kupna khanani nakhi charangna mahiroi amadi naharol punna humra rom henbana awareness campaign adu saruk yakhi asangbam swapan arambam gaurav kishor amadi konjeng lekai gi chandrasekharna manipuri loan asi sitharakpa amadi hojik oiba awaba kaya asigi matangda wafam kaya thamki loinana tongan ba lamdam kaya singdasu naharol singi oiba mifam kaya pangthoklagani haike sathrakadaba campaign singda miyamna mahiroi luppu mateng pangbiu amsuna maru oina naharol singda ahenba miyeng thamlagani haina amsu Lakhimpur district committee gi president Karabam Bikramjitna mifamda phongdokke amrom dasu Manipur lonbu Assam lengakna associate official language oina saktak pinanaba Manipur Youth Front of Assam amadi mahiroi lupna taliba demand sawatuna ngasi Manipur Literary and Cultural Forum Tripurana Assam lengakta memorandum pisinduna taksin khre Assam Minister amadi Education Minister da tongan ba pisin khiba ngasi gi memorandum aduda Assam lengaki language policy bu yaningdaba phongdokpaga loinana Assam da khundariba Manipuri lol ngangba furup asida aranba thawong chathabire Manipuri missing yam tariba barak tampakta school da Manipuri medium da larik tambata natana graduate amadi master phawba Manipuri lol da tamba yare adugi sumathakta PhD phawba Manipuri da Assam taibang mahikol silchar da sahi kaya gi mamang dagi tamnari amromda Manipuri lol asi Sahitya Academy New Delhi na sak khangbi watan natana Bharat Samvidhan gi Nepal suba schedule da chanan biduna ikai khunariba lol amani asigba lol asi Boro Assamese amadi Bangladeshi lol gumna Assam lengakna khudong chaba pifam thoi haiba wafam sing pankhi COVID-19 pandemic ka mari leinana Kachin district ki oina COVID-19 positive confirm case chamaga humjaga manga sure Narbadagi farakhiba masingna chamaga sumna nifan aduga active case na humutare ni ngasi nuktil pung ani phawda leikhiba Kachin district ki quarantine center summary report ki matung ina district asida hangba quarantine center singda apunba inmates lising ani ga changwa drama thoi lairabada inmate lising ani ga chamri yankhai manga quarantine matam lorduna discharge tawkhre inmate yankhai manga na hauji quarantine tawdun leiri district asidagi apunba mioi lising ahum ga changwa humbuga mathoi gi sample test tawna ba thakibida mioi lising ahum ga chamri nifu gi test result laklei kunthra gina pending de leiri mioi amagina sample logda wali district asida containment zone oina mafam mari lei anaba masing humbu tret ki manungda kunma thoina covid care center kaksingda thamduna layengli amoromda Khamanipur college kaksingda leiba district screening center da apun mioi listing ani ga satret nifu ga mapan screening tawkhre hairi Imphal West district ki tongan ba revenue village laikai mapan hena covid-19 positive oiba masing hegalakpana containment measure lokhotnaba Imphal West ki deputy commissioner and Pravina Manipur epidemic disease covid-19 regulation 2020 amadi Ministry of Health and Family Welfare guideline ki makhada containment measure lokhotnaba containment zone oina laukthokre deputy commissioner na containment zone oina laukthokre sing adudi Khagempali Ningombam Lerki Yum amada COVID-19 positive oirakpadagi mafam adugi revenue village number nifu humdoi mafam marida mi sangba thokpada athingba thamkhre Thangal Bazar gi Padma Hotel gi room number sangma ga subnam taretta quarantine tawba mioi ma positive oirakpadagi hotel asina leiba lambi gi akoibada containment zone laukthokre Saboman Kabam Lekaida mioi ma positive oirakpadagi revenue village number marfu manga gi tongan ba mafam marisu containment zone laukthokre Sagonban Terra Kuraijam Rekta Mio Emma positive oiba Tenare Machine Maram Orga containment zone oina Laktokraba Mafam Singdi revenue village number Marfu Taru Bijoy Govindagi Akoiba da Leiba revenue village Humda containment zone Laktokre Thangal Bazar gi city police station gi Mayak Leiba Yumamada Mio Emma positive oiba Tenare Yum Masigi Akoiba da Leiba Mafam Sing Khwai Bazar gi revenue village number Marfu Taret A dagi City Police Station Powder Sali Balambi Yauna Containment Zone Lautokre Uripok Takhelamam Lekaida Mioema positive oiba Tenare Yumasi Yakoibada Mafam Sing Revenue Village number Marfuga Nipan gi Lalambung gi Akoiba Mafam Marida Containment Zone Lautoktuna Mioi Changba Thokba Thingkre Imphal gi MG Avenue da Leiba Hotel City Heart Mapan Chaludagi Halaktuna room number Sani Gatra Nipan da quarantine Tawa
ama positive oibdagi MG Avenue gi akoibda athingba thamkhre Lamphel gi RD wing gi room number 38 ta quarantine tawwa ama positive oire revenue village number marfu gi mafam sing amadi paso gi mafam sing athingba thamkhre masida natna wahangbum leikai gi miyoi ama positive oibdagi sangolman gi revenue village marfu gi manga gi akoibda athingba thamkhre amromda laimo pokpam PHC da tang ani dagi trade phawda layengba lakpasing WhatsApp number 87944873997 amuka haijage 87944873997 da laifam maming piraknaba Bisnupur CM ona khongalakli manamdi hairiba PHC da Dr. Mari Narsama positive oibidagini hairi Sena Atlas Organization Sao amasung Sena Youth Trust SYT anina COVID-19 sandurok liba asidagi ngakthoknaba Kaksing Waidi Senapati Laikai mafam singda tongan ba athingba sing thamkhre hairi Laikai asi manungda jwar sanaba hausi lawba yu yonba atopa Laikai da satuna yu thakba lambigi mataida mana masing yonba mitop sangduna ahing yarek phanba yaro haimna singba waror singsu miyamda publicity satuna khankhre hairi COVID-19 laisana maram oirga Manipur laiba ana layang singda mahausagum layang bagi khudong sadaba kaya mayoknabada natana miyoi punsi longkhiba yawdagi Manipur Students Federation na Imphal laiba hospital singda non COVID-19 patients sing layang libra haina yengsinbagi khongchat chathakre ngasi Satkhiba khongchat aduda maipakpi maternity hospital Ras Medicity City Hospital, Imphal Hospital, amadi Advanced Hospital da non-COVID patients sing layang libra yengkhe. Loinana kanagumba anaba ama pukhalakpada hospital singna yengbiu yadaba thoklabadi MSF ki helpline number 8787640416 da pau pibiru hairi. United Youth Organization UYO Singjamai Wangma Bhagavati Laikai na senduna ngasi Laikai asigi akoibda u thabagi thoram ama pangthokre u thabagi thoram aduda Yashkul AC gi MLA TH Saityabrata Singh Imphal Municipal Corporation gi ward number 18 gi corporator L Inungan B amadi ward member N Sabi Singh su saruk yakhi Haiba u thabagi thoram ase COVID-19 gi SOP sing ngaptuna mapungphana pangthokhi thoram gi nunggi oiba pandamdi malemda sabagi sang nomonobagi hengalakuna global warming thoktuna thawai panba jiba sing amasung pambi singda chau saithen pirakma matam asida uwa thabasi yamna tangai phadabani khanduna thoram ase club asigi member singna thawai haksang yauna pangthokhibani hairi MSF na matam kiyagi mamangdagi lisang singna pangthoktuna lakpa student Martyrdom Day August taruk ase handak sahigi oinasu lengakna piriba SOP ngakna samna pangthoklagani wafam singa sinungtel kwa kaitel leiba MSF ki office ta pangthokpa paw infamamada MSF ki president Sajad Bhuya Mayumna phonokibani mangna makha tarduna maleng wafam kyada sanadraba amuba ain black law afaspa ase Manipur pumada gilathokadabani haina athoba pebam sitranjan mangangna masa mathanta mai thajaduna supreme sacrifice tawkhiba du ningsingduna observe tawriba asi mamangi sahi singda miyoi lising kayana saruk yaduna wangang da khongchat amaga loina sauna pangthok lambani handakte COVID-19 laichat asina SOP ngak pagi tangai phadaba leibadagi samna Bisnupur da leiba mahaki mitamda haikat leikat tamlaba matung mahaki ponopam namdam takelambam lekai da asam throm amaga loina na pangthok lagani haukiba sahi singda miyoi lising kaya saruk yakhiba adu handakte phangloidabana maku ningsingba oina numit asida yumthong khudingda maira katpiu hairi haukiba sahi singda miyoi lising kaya na koi mapungena laktuna koi saruk yaramado handaki sahi sidadi haiba thorom masi mayamna saruk yabo phanglaroidabanina adumlaba koi athawa piwam chitaranjan mangang asibu mabu ningsingba oina koi miyamna yumthonggi koi maira katpiduna haiba athawa sigi numina lakwa August 12 basida yumthonggi maira katpiu haina MSF ki maikai digi miyamdan marukna thamjari thasigi tang 3 tagi makhata na Manipur pumbada
नुमित मापनी लॉकडाउन अमदी कर्फ्यू लेंगाकना लाउथोखिबगी मतुंग इना बॉर्डर टाउन मोरेदसु लॉकडाउन अमदी कर्फ्यू चथरी लॉकडाउन मनुंगदा नोमाइजिंग नुमित नतना अतई नुमित सिंगदा अयुक पुंग 9 दगी हौरगा नुमित युंगबा पुंग 12 फावा लेरक लेकाइदा हांगबा ग्रोसरी दुकान यावना मना मसिंग योनबगी अयाबा लेंगाकना पीरिबा चना कांगलोन सिंगाकना मफम कयादा चनरबसु मफम अयामदादी लेंगाकना पीरिबा पुंग हेंदुना अदुमक हांगबा यावरे मोरे कैथेलदा पुलिस पर्सनल मंगा खक्तना अयाम मतमदा लॉकडाउन अमदी कर्फ्यू निंगथीना ngak senbagi thabak dawri ngasidagi numit mari mangani gi mamangdadi manipur rifles ki personnel singsu duty tawba tholamba dusu ngasidi uba phangkidre haire ngasi Jirbangwi deputy commissioner district magistrate W Malem Nganba Senglai IAS na thokiba order amagi matung ina Jirbangwi oina mioi mari covid positive oirakpa asidagi section thorang oina amadi pak sauna laina asi sanroktanaba haiduna bauparagi Janaram community center asisu containment zone ni haina lauthokre containment zone ni haina lauthokraba area asida mi sangba amadi thokpasu thingle Highway order say ngaktaba myoyedu under section 188 of Indian Penal Code amadi section 51 of Disaster Management Act 2020 gi makhada serak phangani haina order du palli ngasi thokiba atopa order amana July gi tang kungamari da thokiba order adu Jirbangwi deputy commissioner W Malengan Senglai IS na sana handabaga loinana Hanana K Traders Eastern Traders amadi Das Pharmacy na essential goods lobagi permission adusu sana handabaga loinana miyam gi interest ta wholesaler amadi retailers singi sana kanglon kharsu thamkhre Jirbangwi wholesalers amadi retailers singna essential goods amadi potsai gi transporter toning basing na Assam gi wholesalers singa contact tawbiba Assam gi potsai puba gari sing Jirbang municipal market ta potsai sing gari dagi unload tawba yagani amadi Jirbangwi potsai lawba gari sing Assam da chatpa yade madugi mahutta Jirbang market tagi potsai sing adu Assam gi gari sing da haptuna lawba yagani haina order aduda palli aduga thabak asibu yengsinaba haiduna additional SP Jirbang Ais Basula Singhada sinakre haina serluda palli Inspector General of Police Ops Nodal Officer COVID-19 for Manipur Police E Priyakumar Natharuk Pasirolomagi matung ina Police Department na lockdown curfew thugaiba sing marks uptaba social distancing thamdaba sing phagatpagi thabak nakhata na sathari ngasi su mioi cham ga sumna hom pharga detain tawna thamke tungda warning piduna amadi fine lawduna thadokki ngasi phagatpa sing adudagi apunba senpham lupa lising kuntaruk sanipan fine na khongwatki hairi North AOC da phone drug yonbagi video viral oire Manipur gi CSO lanai sangstan kayamadi sarkar na war on drug laukthokuna tongan ba mafam kayadagi drug na singba mayai gaba nisha sing phagatuna mahanaba honorbasu nakalamrom da drug karbar tawdi leptana sathari hauji sathari ba lockdown amadi curfew gi marak asida North AOC da nupi amana phongna phamduna drug yonbagi video Facebook da viral oirakpadagi Imphal West SP na hairiba thabak chathariba nupi adugi matangda thijinduna phananaba honorgani hairi ngasi Quit India movement ki humraga nipalak suba common thoramda President Ramnath Kovind na India gi ning tamnab gi damakta thawai kat khraba freedom fighter million kaya bu niksingkhre President Kovind na haikibida makhoi gi thauna amadi mama leba ku nuksibagi huladuna India bu wat padaba amadi akan baleba ama ohelaknabagi thabak tawnaba ikhodi itil peri Union Home Minister Amit Shah nasu haikibada Quit India movement ase August Revolution harigasu hen khangnai leibak asigi pikraba khungsidagi horaktuna achoba sahar sing phawda British lengapu miyamna singlaki movement asigi humraga nipalak suba common lakbada thauna pharba freedom fighters singbu niksingli amadi makoi phamda ikai khumnaba uchari haike Chhattisgarh gi Mahasamund district ta National Highway 53 da Tata Sumo amana stationary truck amada thomjin bagi thodokta mioi mari sire mangana asopan nangkhre thodok adu nongalamdai Pithora police station gi manung sanba Teka village manakta thokibani Tata Sumo adu
West Bengal dagi Maharashtra tamna lakbani Pithora Police Station gi Station House Officer NK Swarankarna haikibada driver aduna gari adu control tobungam khide restaurant amagi manakta road divider da thomlamlabu matungda stationary truck adu da thomjilu khibani mafam adumakta da miyo home siki atopa amaduna hospital amada puraklaba matungda sikibani hairi soklaba driver adu galoina na miyo mari Dr. BR Ambedkar Memorial Hospital admit tawduna like nari hairi gari adu gi driver Krishna Sinha gi matakta case amasu register tawkhre hairi Cycling in National Camp Indira Gandhi National Stadium New Delhi da chaliba August thasi tramari dagi horgani haina Sports Authority of India na ngarang phongdokre wafam asi hockey amasung badminton gi national camp sing amuk horgani haina lauthokra matungdani camp asigi damak athlete tramathoi coach mari amasung staff trataru report tawduna quarantine tawri hairi COVID-19 dagi section thorang lokhot poina camp asida saruk yagadoriba athlete coach amasung staff sing COVID-19 test tawre amadi khudingmak COVID-19 negative oire hairi Mahinda Rajpaksana Sri Lanka gi Mayrak Suba oina Prime Minister oina ngasi Sri Lanka gi National Capital Colombo gi Kelaniya da leiba Buddhist Temple Rajma Biharaya da wasak laukre hana Sri Lanka gi President oiramlaba Rajpaksana haikibada Sri Lanka gi miyamna mahaku leibak asigi seba tawraba amhuna tanja pibigidamak mahakna ikai khumna butchari haike Howzik aroibada moroi pau amuna pijari Agriculture Infrastructure Fund gi makhada lupa crore lakh amagi financing facility ngasi Prime Minister Narendra Modi na launch tawkhre Manipuri lol bo Assam gi associate officer lol ohelu haibagi khongjagi makhata ba awareness campaign sing sathari loinana Manipur Students Federation na hospital singda non COVID-19 patients sing layang librahaina yengsinkhre ngasidi parum sandok saba matang sir lojere miyam amukana khurumjari